Low singo gilamda pothokena puthokna ba segmai e sigi lomi singidama har urea marang kaina amadi matam chana Fanghanaba Hotnaragani haina segmai e sigi MLA haikam Dingo na Fongdokre Department of Agriculture na sinduna farmer training cum seed distribution gi thoram ama segmai e sigi manung chana leiba loitang khunau maning lekai community hall da pangthokiba thoram amada Fongdokibani MLA na makhatar dun hai segmai e CSC red zone gi mafam oibana lawu singu gi damak matam chana har gi khudong chadaba kaya mayok na duna lakhibani masidana tana ACSC gi lomi singda matam chana har Fanghanaba gi khongthang asi paikhatuna mamangda gi hauna urea har lot kunma thoirom tongan mafam singda yenthokre masida har marang kaina miyamda Fanghanba ngamliba asi agriculture department na hotnabadagini lamda masigi senmit londa Fanghanaba agriculture gi lamda depend tawraga pothok hena laihanabagi damak laibak hawai amadi sagol hawai na chingba thabagi awareness piduna potlam singlem na fanghanduna chathok phaba awat palaitaba iramdam ama ohilasi haiki Samai Kendri oinani oi makha tarakpadasu har se wathanaba adi mai malong hena phana puthongnaba khoi har se wathanaba khoi honajari haidana sumaina thamjani aduga makha tarakpada aina hena nungaijabadi hojikse akhoi Manipur se semionum phattabasina maram morkanda khoidi agriculture depend tokdaba yade aduna agri culture gi kano sidaida hena pothok lainanaba aduga mai malongji hena kano tongnanabagi pandamda khoi nung Hawaii, adagi atop mahi monong, adi ngasi sogol Hawaii na chingbasu awareness program si pira prajada kamaina thagdagi kamaina lokadagi habana chingbasu ba awareness program si pira kanda koi kano sinung Hawaii, aduga laba Hawaii, koi free da praja singse di yenthokchar kanda madugi kananaba prajada thamjabane na chuman thamjagi. Nakalamaromda Agriculture Director Peter Salam na Fongdokhibada mamang chahigi kharip lorok matamda department asina harbek lakh amaga lising tararom lamdam asigi lomi singda yenthokhi handak chahigi oina su harbek lakh amaga lising yankhairom gi har sing yenthokre makhata nasu lakh anirom yenthokna bagi pandam department asina thamli mamang har yenthokpa matamda mukta powder haina khangnaba har makhal sing asi Longmi singda lupa chamri kunda yenthokhi Longmi sing yaifanabagidama agriculture department hargi awaba lehelaroi haiki thoramadu da sengmai AC ge tongan ba longmi singda leibak hawai sagol hawai maru sing electric pump spiri kaya lem yenthokhi loina na lenga ki ataba mamal singda har singsu yenthokhi aduga handaki oinandi hargi awabase ekhoi department gi site gidi yarimkhai ekhoi gi farmer myam da wadana ba hona jagani har ngasi gi se yendoi se mafam ahumni aduga farmer sidi farmer chapchaba sidi ekhoi gi apam bai tare farmer gi dakar lebe dungai adu har se atopa sinaba yaba posnate haidi aduna har sidi lawmi na lawri sidi law khaktangi ne aduna apam ba farmer da awat pa la leiragadi masa na laaga dum lawba yagani aduga karigumba watlaga chu makhata na hayeng boiro hangchit boiro chu makha continue tawgani haji